Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Mukhyamantri Nongthombam Biren Singh na hairi Pradhan Mantri gi internship scheme na lebak asigi naharol singbu thabak phanganbada kudong chaba piragani. Lebak asigi apaba mahiroi singda selgi tengbang pinanaba PM Vidya Lakshmi scheme kendra gi mantri mandol gi miphamna ayaba pire amasung America gi Rashtrapati Mikhalda Mai Paklaba Donald Trump na hairi Malim gi mafam kaya da thokliba Lal Singh Luishin bahibasi maki maroiba firepni. Mukhyamantri Nongthombam Biren Singh na hairi Pradhan Mantri gi internship scheme na laibaga sigi naharol singbu thabak phanganbada kudong chaba kaya piragani. Imphal gi Mukhyamantri Secretariat ngarang pangthokpa Chief Minister's Coaching Scheme for Entrance Examination to Professional Courses hawdokpagi thauramda wa ngangladuna Mukhyamantri na hai Pradhan Mantri gi internship scheme pilot project na laibaga sigi naharol lakama lishing kunmanga romda internship piduna kanaba phanghalagani. Madugi manungda Manipuri gi oina sit humputra taruk yauri mangna hai thauranga sing hawrokliba naharol singda hena khucha hayenbaga loinana thabak phanganbada achawa mateng oiragani. Mukhyamantri na hai scheme asigi makhada kudong chaba phangba yarba naharol singna tungi yaifanabagi damak asiguma scheme asida saruk yaba tangai fade. Kendra Corporate Affairs Mantraloina Prime Minister's Internship Scheme Lisingani Kunmari gi application kauri. Pilot project asi online portal www.pminternship.mca.gov.in da khangba yagani. Sahi kunmathoi dagi kunmari fawgi manungda leiba class 10 12 Polytechnic diploma natraga graduate pass tawra mahiroi scheme asigi mak darkhas tharakpa yagani. Manipur Police na Churachandpur Jilla gi Victoria Smart Marveng amasung Rengkai digi yungo amadi foreign liquor fagat pangamle phagalbasingi manungda beer can sani yangkhaini toy whiskey bottle nifuni toy wine bottle taranipan yungo liter marfumari gold Myanmar yu liter kulhumdo yauri masigi apunba senpham chawragna lakama lising yangkhai taruklom oigani hairi amaromda security force ki apunba kangbuna Raija sigi tongan mafam singa thibumgi thabak leptana chathari amaromda National Highway Kuntra Taret Imphal Jiribam lambi amasung National Highway 2 Imphal Dimapur lambi da security akanba sexual thauranga loinana malpuba gari samakun Imphalomda pushilakre. Raja Sarkar ki haksel made yaipayumbal bibag ki anoba director oina Dr. Chembo Golmai hapkre. Raja ki Personal and Administrative Reforms bibang na thokpa chirol magi matungina hauzik additional director ki phampuriba Dr. Chembo Golmai bu haksel amasung yaipayumbal ki director oina thabak puragani. Mahakpu phamasi hablakpada Raja Sarkar ki Water Resources Mantri Awangbo Nyumaina nungaiba phungdorkli. Social media da thagalakpa post amada mantri na hai Chembo Golmai gi kathokpuga loinana khonaba kanba si phamasi yorokpani. Makha taba maki punsi da su maipaku oirashanu hairi. None Jilagi Luangchum Khulgi Kunjasinga Taknaba Apaba Ising Panganaba Jaljiban Mission gi Makha da sakiba water supply scheme sing atuba matam tabak tawhalu haina Khulgi myoising na marinaba singi puning jinsilakli. Railway project lakibadagi Kunjasinga Taknaba Ising Pangdabagi awaba mayok na duna lakli. Village Authority gi Attorney Chairman Kuikam Langkamay na hai Ising Pangdabagi awaba mayok na riba asi Jaljiban Mission gi Makha da paikhatliba thabak sing asina phangalagani haina thajarambani adubu project asiga marinaba thabak sing bill pithoktabana water supply scheme thabak haudana leire hirmasida marinaba singna mideng changbi haina makha tare. Anisuba Kekrebam Sanatomba Singh Memorial West Journalist Lisingani Kunmari Manapinaba Managi Damak Tha Sigi Tara Paubada Darkhas Tharakpa Yagani Haina Ziri News Network ki Cherolamana Hairi. Sahi ani kudingi piba journalist award asigi damak kumjali singani kuni thoigi November tangkun ma thoidagi hauraga chaliba sahi asigi November tara phawbugi manungda phongkhiba print natraga electronic media gi pawgi clipsing yauna darkhas tharaknaba cherol asina makha tari tabiriba pawasi Akaswani Imphal dagi Lebagasigi apaba mahiroi sing selgi tengbang pinanaba PM Vidya Lakshmi scheme kendragi mantri mandolgi miphamna ayaba pekre. Nai Delhi da mantri mandolgi mipham loirba tungda pangthokpa pawgi miphamda information amasung broadcasting mantri Ashwini Vaishnav na hai mahiroi sing na awangba thaki mai masing tamnaba loan lobada guarantor na chingba yaudana loba yaragani mangna hai scheme asi lebagasigi naha singda selgi awangba mayok na duna awangba thaki mai masing tambada kudong chadaba
कोकननबा पाइखतपनी स्कीम असigi manung chana mahiroisingna lupa lakh 8 makhai phawba lawba yagani स्कीम असना लेबाग असigi mahiroi lakh 8 lomda kanaba phanghalagani masigi gudong chaba lawningbasingna PM Vidyalakshmi gi unified portal da darkhas tharpa yagani hairi अमेरिका की राष्ट्रपति मिखल द माई पागलबा डोनाल्ड ट्रम्प न हाइरे मालेंगी मफम कया द थोकलिबा लालसिंग लोशन बाहाइबसी माकी मरोइबा फिरेपनी मिखल माई पागलबा मतुंग साउथ फ्लोरिडा की पाम बीच द माकी वारोल पीरदुना मालेम की तोंगान मफम सिंग द थोकलिबा लालसिंग लोशन ब होनबगा लोइनना इमिग्रेशन ग मरी लेनबा वाफम सिंग लोशन ब होनगनी मसिगी दमक अमेरिका की ngamkhai sing ningthi na ngak chenduna thamgani ngasi phongba pause singi mariba pausingi damak hauzik Kshetrimayum Premchand leire Premchand Thagachari Suni Chief Minister Coaching Scheme for Entrance Examination to Professional Course hariba scheme asi haudoki bagi pausing ngasi phongba pause yamada maruiba pau ine tongan be headline piduna phone rakli loinana America gi mikhalda Donald Trump mai paki bagi pau asisu ngasi phongba pause singda maruiba pau ina ahan belamai da tongan be headline piduna phone ri Manipur News pause da CM na medical amasung engineering students singi oina free coaching program launch tawkhre coaching asidagi G amasung NEET exam pass tawraba mahiroising makha tambada achangba senpham sarkar na puthokani haina banner headline piduna phongli Sangai Express Manipuri edition da Santi gi mingda mitop ti konsoloi haina Mukhyamantri na phongnokiba wafam headline piduna phongli Pau asiga manaba pau Sangai Express English edition Pongnofam People's Chronicle da phongmu thengnare Naharol gi thodangdana lengak na changsin liba war against drug asi amadi NRC kaidongai da compromise tawroi haiba Mukhyamantri gi wafam headline piduna phongli Ichel Express ki ahan be headline asi Moirang Purel da kuki terrorist singna nongmai round chahum rom kapsil lakhre labuk ta thabok suram basing singkhan nakhre haina headline piri Pawasina asiga manaba paw huelan paw gi ahan be headline oiri headline aludi ningo jakau boda yekhai thingai ba pirak khidar basu lorok panthada kuki terrorist singna amuka su karan torakle laikhong amasung kautukta nongmai kapsununa kai horakle haibe headline asini huyen lan paw da phong makhanama paw amadana MLA Minister Singh Delhi da pashinaba lep 3 November 8 da Delhi da karam mifam pangthuk kadori bage haiba headline asi pauche asigani sube headline oiri Mizoram gi Mukhyamantri na phongloki ba wafam Congress na kan mawong na janing da phonglokhre haiba headline asina Imphal Free Press ki ahan be headline ni pauche asigani sube headline da Donald Trump na Kamala Harris pu United States ki President Mikhal da mai thiba pikre haina phongmo thengnare pawasi Morning Bell Naharol gi thaudang huyen lan paw Snalaibak Manipur News People's Chronicle amasung Sangai Express ki edition animak loinana Tamilong Times ki ahan belamaida maroiba paw oina tongan be headline piduna phongmo thengnare Snalaibak pawse gi ahan be headline asi Excise Department staff chatre taruk legeda bada sumutagi chamaga tara khaktamak ngaire inspector na OC ogeda bada ASI amana station anigi OC oiba yaure haiba headline asini Senapati da phongba Hills Hornbill Express hairiba pauche asigi ahan be headline asi High Court of Manipur gi Chief Justice na Mauda JNFC Court sangakre haiba headline asini Tamilong na phongba Ganfiu Mail gi ahan be headline asina Dr. Chembo Golmaina Raja Sarkar gi Health Services ki Director oiba ahanba Tribal Macha oire haiba headline asini Suni Thagachari Premchand aroibada maroiba paw amuk Mukhyamantri Nongthombam Biren Singh na haire Pradhan Mantri gi internship scheme na leibaga sigi Naharol Singbu thabak phanganbada khudong chaba kaya piragani leibaga sigi afaba mahiroi singda selgi tengbang pinanaba PM Vidyalakshmi scheme kendra gi mantri mandol gi mifamna ayaba pire amasung America gi Rashtrapati Mikhalda mai paklaba Donald Trump na haire Malem gi mafam kaya da thokliba Lal Singh Loishin ba haibasi mahaki maruiba firebni pauloi jare